Manipur THENGNARIBA LAAN ASIDA YUMMAI THADOKHIBA LUT TOUKHIBA AMADI KANGLON KAINA MEEGI YUMDA LEISHILLIBA SHING report ama Pikhatlaknaba Supreme Court na Manipur Leingak ta Khanghankhre the Hindu gi report amagi matung inna Chief Justice Sanjeev Khanna amasung Sanjay Kumar gi bench aman hai irang asin maram oiraga ayaba yaudana MEEGI mayumda LEISHILLIBA SHING mathakta state Leingak na kari karamba action sing lokatkhiba laikhrabagi haibadugi matang dasu information pikhalakadabani case asi kumjali sing ani kun mangagi January Kunda hearing Chathagani Hairi. Government of Manipur Gidama Court appear TOUKHIBA Solicitor General Tushar Mehta the Chief Justice Sanjeev Khanna Hai Irang Asida Yung Kai Mai THADOKHIBA Lut TOUKHIBA Amadi KANGLON KAINA LEISHILLIBA Singi report ama Courta Pikhalakadabani Report adu ningthina sel toroba envelope amada haplaga pirakadabani haiki Solicitor General Tushar Mehta Hai Court na hairiba report asi athubada line khatlagani Manipur da hojik khwaidagi hena mathok tariba asi pamdaba thokdok sing thokliba asi laksenba aduni madugi matungda khusukhulai fagatpagi thabak paikat kadabani Manipur gi irang asiga mari leinana paikhatliba rehabilitation gi thabak sing yengsinaba Supreme Court na semkiba Justice Gita Mittal panel represent tawraduna senior advocate Viva Makizana Hai Manipur da thokliba irang asi loisinaba khonabada athingba kaya amana khurok thangba thokhali Tongan ba thodok kya da state na aggression yaudana thengnagadaba matang kaya su yauri hainasu mahakna makhatana phongdokhi